Supreme Court na tha ahumgi manungda delimitation TOUNABA THAMKHIBA WAPHAM adu APHABA KHONGTHANG OIRABASU Naron Da Changshillakhiba Meetop Shing Khandoklaba Matung KANGLON CHUMNA PANGTHOKPIYU HAINA SHIV SENA MANIPUR ki President Tombi na mari LEINABA singda PUKNING CHINGSILLAKLI Babuparada laiba party asigi office da PANGTHOKPIYU paugi mifam amada WAPHAM ase phongdokladuna mahakna hai Manipur kansi hairabadi NRC chatna hanba yamna maktangai fade maramde ising ichawgum Myanmar dagi Changshillakhiba chin kuki zo sing asi hana masak khangdokpa mathau tai Semjin Sajinba Aadhar Paiduna Indian citizen ke Maikhum Uptuna Chingi Lam Singda Khundasillakliba se rectify tawduna Semdok Haudrabade ethnic imbalance laktuna Delimitation process ta achaupa khurau thangba ama oigane kumza lising amaga chamapan mariputara mathoidage kumza lising ani shupna ama faubada Manipur gi chingi lam kharada hengalakhiba missing ase yamna abnormal oiba maung amane fibam asida delimitation tawkhiba tarabade tampakta assembly seat hantharakpa yabage achauba maram ama oi maramaduna hauzik fake Aadhar pairiba Myanmar National Sing ase ningthina Khandoklaba Matungda delimitation pangthokpana chumba khongthang oigani haina mahakna phongdokhi Akoigi uchiklaiba akoigi 2011 to 2024 sigi yaudana kusi 10 lakhs 11 lakhs ki meda akoigi overgrowth horisha masigi pochi hanna koi itijana akoigi details akoigi kendra wise aduga leiba akoigi electoral roll the hapsel laibisi kamdong na electoral roll the hapsel laibino aduga karmaina lok to ka kya hai policy akoi all political party akoi masi rajniti ki kolom dana tab akoi manga do be shutche aduga hengalaka do be shutching aduga akoi ki kari da karmai to na badu sigi growth si lai do ise akoi masi ki se samsana akoi masi ki se final to dibodi Final Toubiyu bogdi, akoi delimitation Toubiyu na ba Supreme Court to appeal Toubiyu